ꯖꯔꯤ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯔꯤꯕꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯍꯥꯟꯕꯃꯛꯇꯗ 91.2 ꯃꯦꯒꯥꯍꯔꯠꯁ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10 ꯂꯩꯈꯤꯗꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯂꯣꯠꯁꯤꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯅꯩꯅꯕ ꯆꯨꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 23ꯗ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯕꯦꯝꯕꯔ 30 ꯐꯥꯎꯕꯗ ꯑꯄꯨꯟꯕ ꯀꯦꯁ ꯃꯁꯤꯡ 15,000 ꯍꯦꯟꯈ꯭ꯔꯦ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯃꯁꯤꯡꯁꯨ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯅꯕꯦꯝꯕꯔ 30 ꯐꯥꯎꯕꯗ 239 ꯁꯨꯈ꯭ꯔꯦ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏ 10 ꯂꯩꯈꯤꯗꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯔꯦꯀꯣꯔꯗꯅꯤ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 2ꯗꯁꯨ ꯃꯤꯑꯣꯏ 9 ꯂꯩꯈꯤꯗꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯍꯧꯈꯤꯕ ꯊꯥꯁꯤꯡꯗ ꯅꯣꯡꯃꯗ ꯌꯥꯝꯂꯕꯗ ꯃꯤꯑꯣꯏ 6-7ꯇꯒꯤ ꯍꯦꯟꯅ ꯂꯩꯈꯤꯗꯕ ꯊꯦꯡꯅꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯗꯗꯤ ꯅꯣꯡꯃꯗ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ 10 ꯐꯥꯎꯕ ꯌꯧꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 18ꯇ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯅ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯗ ꯄꯨꯡ 6ꯇꯒꯤ ꯑꯌꯨꯛ ꯄꯨꯡ 4 ꯐꯥꯎꯕ ꯅꯥꯏꯠ ꯀꯔꯐ꯭ꯌꯨꯁꯨ ꯊꯝꯈꯤꯕꯅꯤ ꯃꯇꯝ ꯈꯔ ꯅꯥꯏꯠ ꯀꯔꯐ꯭ꯌꯨ ꯂꯩꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯝꯂꯛꯄ ꯍꯥꯏꯕꯁꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏ ꯈꯜꯂꯤ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯁꯤꯌꯦꯜ ꯑꯃꯁꯨꯡ ꯔꯤꯂꯤꯖꯤꯌꯁꯀ ꯃꯔꯤ ꯂꯩꯅꯅ ꯊꯧꯔꯝꯁꯤꯡꯗ ꯃꯤꯑꯣꯏ 10ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯗꯕꯁꯨ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯊꯤꯡꯕ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯉꯥꯛꯅ ꯆꯠꯄꯒꯦ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯤꯡꯕ ꯑꯁꯤꯕꯨ ꯉꯥꯛꯅ ꯆꯠꯅꯍꯟꯅꯅꯕ ꯀꯔꯝꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯤꯕꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯃꯤꯑꯣꯏ 10 ꯂꯩꯈꯤꯗꯕ ꯊꯦꯡꯅꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯁꯨ ꯊꯑꯣꯏꯔꯛꯇꯕꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯐꯦꯁ ꯃꯥस्क ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯀꯗꯕꯅꯤ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯐꯤꯠ 6ꯀꯤ ꯑꯔꯥꯞꯄ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯛꯅ ꯆꯠꯄꯒꯤ ꯃꯃꯤ ꯇꯥꯗꯦ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯎꯗꯦ ꯅꯧꯅ ꯅꯥꯏꯠ ꯀꯔꯐ꯭ꯌꯨ ꯊꯝꯂꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯇꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯃꯔꯝ ꯆꯥꯗꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯆꯥꯡꯗꯤ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯂꯨꯍꯣꯡꯕ ꯁꯣꯔꯥꯠ ꯎꯠꯁꯕ ꯅꯥꯍꯨꯠ ꯅꯥꯔꯤꯡꯅꯆꯤꯡꯕ ꯊꯧꯔꯝꯁꯤꯡꯗꯗꯤ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯑꯗꯨꯃꯛ ꯄꯨꯜꯂꯤ ꯃꯇꯧ ꯑꯁꯤꯃꯛꯅ ꯍꯥꯏꯔꯤꯕꯁꯤꯅ
ꯊꯧꯔꯝꯁꯤꯡ ꯑꯁꯤꯗꯅ ꯍꯦꯟꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯃꯇꯝꯁꯤꯡꯗ ꯂꯥꯎꯊꯣꯛꯈꯤꯕ ꯒꯥꯏꯗꯂꯥꯏꯟ ꯀꯌꯥꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯅ ꯆꯠꯄꯒꯤ ꯃꯃꯤ ꯇꯥꯗꯅ ꯂꯥꯛꯂꯤ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯅ ꯆꯠꯇ꯭ꯔꯤ ꯃꯁꯤꯃꯛꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯑꯄꯟꯕ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯦꯔꯣ ꯁꯔꯚꯤꯁꯤꯌꯦꯜꯒꯤ ꯁꯔꯚꯤꯂꯦꯟꯁꯀꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯗ ꯃꯇꯦꯡ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯅꯥꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯕꯁꯨ ꯇꯦꯁ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅꯁꯨ ꯃꯤꯌꯥꯝꯅꯁꯨ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯅꯩꯅꯕ ꯆꯨꯝꯒꯅꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10 ꯂꯩꯈꯤꯗꯕ ꯇꯥꯕꯤꯔꯦ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯊꯧꯔꯝ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯑꯁꯤ 91.2 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡꯅꯤ ꯇꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯤꯌꯨ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄꯤꯌꯨ चलो पुनः